Tên mới cái mình đi kịch cũng Biếm dạ phi sao chứ để sai ngay đấy tôi mình bị đập ran tại cái này phải chứ để sai ngay tôi súng sai để học chính là cùi rồi mình tập phi sao con chứ khi thì cái nào là isan lấy ra ran tại government nó phi để cái này government nó phi ra po rồi bạn này khơi sụt khăng đi khi cái máy tàu bus kim nó không biết sum pata sana ba phi sa tông na bay na moi na sum phi tharak pa manga khatani ba ado sana ba mi khan bi cái máy khan sum khoi sai de leiba pareng khai gi moi na sang khoi ge sai gi sang kha leiba ji moi na sum kham biram man Sabiya gumba la kan da si yum da sa ka khotna si imung gi condition ka yeng pipi ba ta ga na adum sai de leiba mi thak gi dum pipi ba moi ji amuk su pu khat ni sum hai kon ji khang de da pu khat loi gum jo hai moi matam khara khak tai gi ju oi ma ni da matam khak tai gi ne ba ti ma ki ming am ba habi ni ming ibema de ma khoi gi si gi sim ba ga no se pi sa bi sim pham se han de dum hebi bra wai to o hai te han gi saring han ba sai gi sak de ba saring su sarak te alo hebi ga da sa ba di wai to साबा बुद्धि सुम नोंनिनी सुम कनो तौरगा दी दुम हैरा कनी दी सिंफम जे करी सिंफम नो दे मन पा पाइबिरम हाना आई बुद्धि कशु पाट मया द लेय दुंगा कशु थेरोक प तौदे सुन तौदे बा अदुना आ फी सागोम का साइन पिरक जे दुम हरावा हराबो दुम थाउ ते मिंगम थाइबिउ सलाम इंदिरा ते मा फी साबि बिसे आंग्रा साइ ngai de sak bra tra na hantak sina han ले साइ ngai दा क्या थोइन दी सारक त्रेबा अदुम हाइबो बुदि दुम हाइ अदुम खरा दि दुम सारे याम हेना सारक तबा हाइ तारे दी दुम खुरोइ को अदा स्वाइना गभर्नमेन्ट स्वाइना स्किम द पियर प्रोजेक्ट पिसा द साबुन द पियर कई फोबि हेरुम गि थादारक पने को से हेरुम डिपार्टमेंट बुदि खोनि याम थागत लेबा अदो तौबगि दि अखोइना सि पुरा ओइना साबगि दि ngamdreba khoi pat ta leibani na pat ising suba khotpa khosu dum yawebu ko nupa khakta suba na tia khosu dum mateng pangi ba adok sidi dum akhoina asangboda subai da tar ado smaina government ki scheme je matam khakta ni haibusi ya biningbra ta adu matam puina dum to bigini ngarang moi gi si sanga bola ko da di ko adum matam khara khakta gi oroi moina dum phajana dum akhoina saraga di moina dum phajana dum thada pose thada raga adum matam sangna saba ya bai khudong sabdo leyen di haibirame ba adu tungda kari oira kadawbunu haibadu di khangdre ma sauju hogum to adu matam khara nei haraga amu khaka ta te moi kai phobi ni pai to dune khoina sauri si matam khaka ta ne moi ma samang haibiram bra pai to hoi moi khara ma moi sigi thabak sumba kombi thrak pa mi jing ne suba mi jing ne sum hairam ba hai tare matam khara tang sawan adu te moi ne kai haibi adu matam khara sadoi ta di saroi kholoi matam khara gi damak to oitaraga di khoina tukthok na haiba adai kon sari ji joi khoi gi thabak asimba langthoga adai khoina siki makana da bidi sum sari ne ba ada phi ama da patranga da ni adu di sagum ji tukthok se na haiba khoi myam na adu moi na di ekwanda pesa khara de sum hapa kani ko kani di hai adu khoi ge si gi kon simbiri ba hai tare ko khoi gi uja dum di thengna de ngang na dri bai khoi ga moi khoi ga sa thengna ga ngang na raga sumbagi asengba tangdang ba si khoi na khang da bai tare moi na matam khar khakini hai ba do moi aina hangba kana di aina khoi na sari khai di adum matam adum sang na dum dai bi ani hai moi na paper phi je matam jang lo sin laga moi de pikha pangam ta ga di dum san ge ba adumai na to सादर गदी मसाना तुम काना दरे लौखर खरा नि दुम सुमनदी कमाइना कमाइ साबि सुमन जी कमाइ सुमन जे मोइना हाइबु ट्राउंगा दुमाइना लाकनी हाय फी अममंगी फी अमम लुपा ट्रांगा अदुगा एकाउंट चंगबगी अदु लुपा ट्रांगा सि फी अमसि क्रम मतम अदि पुन क्याउ चंग साबि फी अम साबदे कोइ हाइ तबनिना फी जे नोंमदा अमा गा लोइगद्रा फी जे खोइ से हौबदा ngaireba सारागा पिखटपा खोखटपा खोइ अमता लैत्रेबा अदो मोइना हाइबदि हुजिक मखोइना लंगनुंग मोइ लोइन थादरा तौइनेबा करिगुमबी बाव खोइना सिदा कनो तौबु लैते मोइना लोइना थादरे लंगनुंग करि कोन कै मोइ लोइन पिथरा इनेबा अदो खोइ फी जे सारागा पिखटलागा अदुदा खंगदौ ngaire साबजु लोइदरि पिजु पिखत्रि
사바부디 사리버고 ꯑꯗꯨ ꯁꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠ ꯃꯣꯏꯅ ꯐꯤ ꯑꯃꯗ ꯁꯤꯒꯤ ꯁꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒ ꯑꯗꯨ ꯍꯥꯏꯕꯤꯗ ꯐꯣꯡꯗꯣꯛꯇꯕ꯭ꯔꯣ ꯐꯣꯡꯗꯣꯛꯇꯦ ꯃꯈꯣꯏ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗꯀꯣ ꯂꯪꯁꯦ ꯃꯣꯏꯅ ꯈꯔ ꯑꯩꯈꯣꯏꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯤꯕ ꯑꯗꯨꯒ ꯐꯤꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯈꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯨꯃꯟꯁꯦ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯛꯀꯅꯤ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯈꯨꯠꯁꯨꯃꯟꯒꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯅꯠꯇꯕꯤꯗ ꯍꯩꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯤꯔꯣ ꯀꯃꯥꯏꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯔꯒ ꯑꯉꯥꯡ ꯏꯆꯥꯁꯤꯡ ꯁꯦꯝꯕꯅꯤꯅ ꯈꯨꯠꯁꯨꯃꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ 35ꯒꯨꯝꯕ ꯁꯥꯏ ꯍꯥꯏꯕꯁꯤꯗꯗꯤ ꯀꯩ ꯐꯥꯎꯕꯤ ꯐꯤ ꯑꯃꯗ ꯂꯨꯄꯥ 35 ꯁꯥꯔꯗꯤ ꯁꯥꯕꯩꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯁꯤ ꯀꯔꯤꯅꯦꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯄꯥꯠ ꯇꯥꯕ ꯉꯥ ꯐꯥꯕ ꯑꯗꯨꯅ ꯁꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯟꯐꯝꯁꯤ ꯃꯈꯥ ꯇꯥꯅ ꯒꯣꯔꯃꯦꯟꯅ ꯁꯨꯝ ꯁ꯭ꯀꯤꯝꯁꯤ ꯑꯗꯨꯝ ꯆꯠꯊꯔꯒꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯆꯠꯊꯔꯦꯅ ꯈꯜꯂꯒꯗꯤ ꯁꯨꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯄꯥꯠ ꯇꯥꯖꯔꯒꯁꯨ ꯁꯤꯁꯤ ꯑꯗꯨꯝ ꯇꯧꯕꯤꯒꯦꯅ ꯅꯤꯡꯕꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯁꯨꯝ ꯃꯣꯏꯅ ꯐꯖꯅ ꯇꯧꯔꯛꯑꯒꯗꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯌꯦꯕ ꯑꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯌꯥꯝ ꯄꯤꯛꯅ ꯑꯗꯩ ꯂꯨꯄꯥ 35 ꯒꯥꯏꯗꯣ ꯄꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯨꯕꯒꯤ ꯀꯔꯤꯝꯇ ꯏꯟꯀꯝꯁꯨ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯒꯤ ꯁꯛꯇꯤꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 35 ꯍꯥꯏꯕꯁꯤꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯔꯦꯠꯇꯤ ꯅꯠꯇꯦꯕ ꯈꯪꯗ꯭ꯔꯤꯕ ꯏꯇꯩꯃꯣꯏ ꯈꯪꯗ꯭ꯔꯤꯕ ꯐꯤ ꯑꯝꯇ ꯁꯥꯔꯒ ꯄꯤꯈꯠꯂꯛꯄꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ ꯈꯪꯗ꯭ꯔꯤꯕ ꯑꯃꯐꯥꯎ ꯁꯥꯔ ꯄꯤꯈꯠꯇ꯭ꯔꯤ ꯁꯥꯕ ꯍꯧꯔꯤꯁꯤ ꯃꯉꯥꯏꯔꯦꯕ ꯂꯨꯄꯥ 35 ꯁꯥꯕꯁꯦ ꯑꯁꯤ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ 35 ꯁꯥꯔꯒꯗꯤ ꯐꯤꯁꯦ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠꯇꯣ ꯀꯔꯤꯝꯐꯥꯎ ꯀꯥꯟꯅꯕ ꯈꯪꯉꯔꯣꯏꯕ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯄꯥꯠ ꯁꯨꯖꯔꯒ ꯑꯉꯥꯡꯁꯤꯡ ꯁꯦꯝꯕꯅꯤꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯛꯀꯗꯧ ꯃꯥꯜꯂꯦ ꯃꯣꯏꯅ ꯐꯖꯅ ꯁꯥꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯔ ꯈꯟꯕꯤꯔꯒ ꯃꯣꯏꯅ ꯏꯟꯀꯝꯗꯣꯈꯔ ꯆꯥꯎꯅ ꯁꯥꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯥꯔꯒ ꯃꯈꯥ ꯇꯥꯅ ꯁꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯌꯦꯕ ꯏꯇꯩꯃꯣꯏ ꯁꯥꯕ ꯍꯧꯕꯤꯔꯩꯁꯦ ꯐꯤ ꯀꯣꯟ ꯁꯥꯕ ꯍꯧꯕꯤꯔꯩꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯁꯨꯕꯤꯔꯦ ꯃꯁꯤ 5-6ꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯁꯤꯗ ꯐꯤ ꯀꯌꯥꯃꯨꯛꯇꯤ ꯁꯥꯕ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯐꯤ ꯑꯃꯒ ꯈꯔ ꯍꯦꯟꯗꯛꯄꯗ ꯉꯥꯏꯔꯤ ꯐꯤ ꯁꯥꯗ꯭ꯔꯤꯉꯩꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯦ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯏꯟ ꯁꯣꯟꯕꯅꯦ ꯄꯥꯠꯇ ꯏꯟꯖꯥꯎ ꯁꯣꯟꯕ ꯉꯥ ꯐꯥꯕ ꯑꯗꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯐꯪꯗꯦ ꯍꯥꯏꯁꯦ ꯂꯨꯄꯥ 1-2ꯗꯤ ꯁꯨꯝ ꯐꯪꯉꯦ ꯃꯇꯝ ꯀꯥꯏꯊꯣꯛꯈꯩ ꯑꯩꯈꯣꯏꯁꯨ ꯁꯨꯖꯔꯤꯅꯦꯕ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯐꯤꯁꯦ ꯀꯔꯤ ꯃꯈꯜꯒꯤ ꯐꯤꯅ ꯁꯥꯏ ꯑꯩꯈꯣই ꯐꯅꯦꯛꯇ ꯃꯄꯥꯜ ꯍꯛꯄꯤ ꯑꯗꯩ ꯐꯤ ꯃꯇꯦꯛ ꯁꯥꯝꯇꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯆꯪꯉꯤꯕ ꯂꯪꯒꯗꯤ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯊꯔꯛꯄꯅꯦꯕ ꯃꯣꯏꯅ ꯁꯥꯕ ꯈꯛꯇꯒꯤ ꯂꯨꯄꯥ 35 ꯄꯤꯔꯛꯀꯗꯣꯏꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯁꯦ ꯁꯥ ꯂꯣꯏꯔꯀꯥꯟꯗ ꯐꯤ ꯑꯃꯒꯤ ꯃꯃꯜꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯀꯩꯊꯦꯜꯗ ꯁꯤ ꯐꯤꯁꯦ ꯑꯃꯗ 150-50-60 ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ 150-50 ꯏꯇꯩꯃꯣꯏꯅ ꯁꯥꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 35 ꯄꯤꯔꯛꯇꯣꯏꯅꯦꯕ ꯐꯤ ꯑꯃꯃꯝꯗ ꯏꯇꯩꯃꯣꯏ ꯑꯗꯨꯝ ꯄꯦꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯍꯥꯏꯔꯛꯄꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯌꯥꯗꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯗꯤ ꯗꯥꯏꯔꯦꯛꯅ ꯑꯩꯈꯣꯏ ꯐꯤ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ 5ꯁꯦ ꯃꯣꯏꯒ ꯐꯖꯅ ꯗꯥꯏꯔꯦꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕ ꯑꯗꯨ ꯁꯥꯟꯅꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇꯪ ꯁꯥꯟꯅꯈꯤꯁꯦꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯄꯨꯡ ꯀꯌꯥꯃꯨꯛ ꯀꯥꯏꯊꯣꯛꯄꯤ ꯐꯤ ꯁꯥꯕꯁꯦ ꯐꯤ ꯁꯥꯕꯗꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯡ 10-11 ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯑꯗꯨꯒ ꯄꯨꯡ 3-4 ꯑꯗꯥꯏꯗ ꯂꯣꯏꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯈꯛꯇꯅꯦꯕ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯈꯛꯇꯅꯤ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯤ ꯁꯥꯕꯒꯤ ꯀꯩꯅꯣ ꯂꯩꯇꯕ ꯑꯗꯣ ꯅꯨꯡꯗꯥꯡꯗꯤ ꯁ꯭ꯋꯥꯏꯗ ꯌꯨꯝꯁꯦ ꯂꯩꯕ ꯅꯠꯇꯕꯅꯤꯅꯀꯣ ꯌꯨꯝꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯁꯤ ꯃꯊꯛꯁꯤ ꯀꯥꯈꯠꯂꯒ ꯑꯀꯪꯕꯗ ꯂꯩ ꯑꯀꯪꯕꯗ ꯂꯩꯌꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯐꯤ ꯁꯥꯕꯤꯔꯛꯄꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯤ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯀꯩꯅꯣꯁꯤꯗꯗꯤ ꯃꯣꯏꯔꯥꯡ ꯁ꯭ꯋꯥꯏ ꯖꯒꯥ ꯄꯥꯠ ꯃꯌꯥꯁꯤꯗꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯩꯈꯣꯏ ꯀꯪꯐꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯀꯪ ꯍꯥꯏꯇꯥꯔꯦ ꯂꯩꯀꯪꯗ ꯂꯦꯡꯀꯣꯝ ꯁ꯭ꯋꯥꯏꯗꯗꯤ ꯐꯤ ꯁꯥꯕꯒꯤ ꯖꯒꯥꯗꯤ ꯂꯩꯇꯦ ꯍꯟꯗꯛꯁꯤꯅ ꯑꯍꯥꯟꯕ ꯍꯟꯗꯛꯁꯤꯅ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯁꯥꯕꯒꯤ ꯐꯤꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯀꯤꯝꯁꯦ ꯃꯃꯥꯡꯒꯤ ꯄꯥꯜꯂꯝꯕ ꯁꯔꯀꯥꯔꯁꯤꯡꯅ ꯁꯨꯃꯥꯏꯅ ꯁꯨꯝꯕꯒꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕꯁꯨ ꯀꯩꯝꯇ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩꯇꯦꯕ ꯑꯗꯨꯁꯨ ꯂꯩ ꯍꯟꯗꯛꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯅ ꯇꯧꯔꯤꯁꯦ ꯁꯤꯁꯤꯒ ꯃꯔꯤ ꯂꯩꯅꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯇꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯇꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯂꯣꯏꯔꯒ ꯇꯣꯛꯀꯅꯤꯅꯗꯤ ꯋꯥꯈꯜꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯁꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯕꯤꯌꯦꯕꯀꯣ ꯑꯗꯨ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯣꯏꯅꯗꯤ
ꯀꯔꯤ ꯈꯜꯂꯛꯄꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯅ ꯇꯣꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯀꯔꯤꯗꯒꯤ ꯈꯟꯕꯤꯕꯅꯣ ꯃꯣꯏꯅ ꯍꯥꯏꯕꯤꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯏꯁꯥꯅ ꯈꯟꯖꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯁꯥꯅ ꯈꯟꯕꯤꯔꯤꯁꯦ ꯇꯣꯛꯈꯤꯅꯤ ꯍꯥꯏꯁꯦ ꯃꯣꯏ ꯁꯨꯝ ꯃꯤꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯉꯥꯡꯅꯕꯗꯣ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯩ ꯋꯥꯅꯤ ꯃꯤꯅ ꯉꯥꯡꯅꯕꯗꯤ ꯅꯣꯏꯅ ꯀꯣꯟ ꯏꯁꯤꯡ ꯃꯔꯛꯇ ꯊꯝꯃꯤꯗꯣ ꯍꯌꯦꯡ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯔꯒ ꯄꯨꯈꯠꯈꯤꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯁꯥꯃꯛꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯥꯏꯗ ꯁꯨꯝ ꯆꯤꯡꯅꯖꯕ ꯑꯣ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯃꯗꯨꯅ ꯆꯨꯝꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯃꯥꯅꯦ ꯆꯨꯝꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯣ ꯑꯗꯨ ꯏꯇꯩꯃꯁꯨ ꯃꯣꯏ ꯍꯥꯏꯖ ꯑꯗꯨꯝ ꯊꯥꯖꯔꯤꯕ ꯍꯥꯏꯗꯤ ꯇꯣꯛꯈꯤꯅꯤ ꯍꯥꯏꯕꯗꯣ ꯇꯣꯛꯈꯤ ꯇꯥꯔꯒꯗꯤ ꯀꯩ ꯐꯥꯎꯕꯤꯅꯤ ꯒꯣꯔꯃꯦꯟꯗ ꯀꯩ ꯇꯣꯛꯈꯤ ꯇꯥꯔꯒꯗꯤ ꯀꯩ ꯐꯥꯎꯕꯤꯅꯤ ꯁꯥꯎꯅꯤꯡꯕ ꯇꯦꯠ ꯇꯧꯕꯁꯤ ꯀꯩꯁꯨ ꯁꯥꯎꯅꯤꯡꯕ ꯂꯩꯔꯣꯏꯗ ꯍꯥꯟꯅꯒꯤ ꯁꯤꯟꯐꯝꯗꯣ ꯇꯣꯛꯑꯒ ꯐꯤ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯗꯦ ꯑꯗꯨꯗꯤ ꯁꯨꯝ ꯃꯣꯏ ꯇꯧꯔꯛꯀꯗꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯖꯕ ꯌꯦꯡꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯀꯟꯗꯤꯁꯟꯒꯨꯝꯕꯗꯤ ꯊꯝꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯤꯁꯦ ꯅꯣꯏ ꯊꯥ ꯑꯃꯗ ꯐꯤ ꯁꯨꯝꯕ ꯁꯥ ꯉꯝ ꯇꯥꯔꯒꯗꯤ ꯀꯣꯟꯁꯦ ꯑꯗꯨꯝ ꯊꯝꯕꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯏꯇꯩꯃꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯐꯖꯅ ꯁꯨꯝꯕ ꯁꯥꯕ ꯈꯣꯠꯄꯁꯤ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯂꯧꯊꯣꯛ ꯑꯗꯨꯃꯥꯏꯅ ꯐꯤ ꯀꯣꯟꯁꯦ ꯂꯧꯈꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯐꯅ ꯐꯤ ꯐꯅ ꯁꯥꯔꯒ ꯄ꯭ꯔꯗꯛꯁꯟ ꯐꯅ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯨꯈꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦꯕ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯐꯤꯁꯤ ꯃꯣꯏ ꯃꯇꯝ ꯈꯔꯗꯤ ꯁꯨꯝ ꯁꯥꯕꯩꯗꯤ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯩ ꯀꯣꯟꯁꯤꯁꯨ ꯃꯣꯏ ꯄꯨꯈꯠꯄꯒꯤ ꯃꯔꯣꯟ ꯑꯃꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯤꯕ ꯅꯣꯂꯦꯖ ꯂꯩꯇꯦꯕ ꯍꯧꯖꯤꯛꯁꯤꯀꯣ ꯐꯅ ꯁꯥꯔꯒꯁꯨ ꯑꯗꯨꯝ ꯄꯨꯈꯠꯅꯤ ꯍꯦꯛꯇ ꯄꯨꯈꯠꯈꯤꯗꯣꯏꯅꯦ ꯃꯣꯏ ꯍꯣꯏ ꯄꯨꯈꯠꯇꯣꯏꯅꯤ ꯑꯣ ꯃꯣꯏ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯗꯅꯕ ꯑꯗꯨꯝꯕ ꯑꯦꯝꯗꯣ ꯍꯣꯠꯂꯛꯀꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯄꯨꯈꯠꯇꯣꯏꯁꯤꯁꯨ ꯑꯗꯨ ꯁꯥꯔꯤꯕ ꯃꯐꯝꯁꯤꯗꯤ ꯅꯥꯟꯅ ꯁꯥꯔꯝꯃꯤ ꯁꯤ ꯃꯐꯝꯁꯤꯗꯤ ꯀꯅꯥꯅ ꯁꯥꯕꯤꯕꯅꯣ ꯃꯣꯏ ꯁꯥꯕꯤꯔꯝꯕ꯭ꯔꯁꯨ ꯃꯣꯏ ꯁꯥꯔꯝꯃꯤ ꯑꯗꯨ ꯃꯣꯏꯅ ꯐꯤꯁꯦ ꯄꯨꯈꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤ ꯃꯐꯝꯁꯤꯗꯤ ꯑꯗꯨꯝ ꯍꯥꯡꯅ ꯂꯩꯍꯧꯗꯣꯏꯅꯦꯕ ꯂꯩꯍꯧꯕ ꯇꯥꯕꯅꯤ